ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯄꯤꯁꯨꯝ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯅꯤꯉꯣꯝ ꯂꯩꯔꯛ ꯄꯤꯁꯨꯝ ꯊꯣꯡꯈꯣꯡ ꯈꯥꯡꯉꯦꯝꯄꯜꯂꯤꯒꯤ ꯄꯟꯊꯛ ꯄꯟꯈꯥꯒꯤ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡ ꯃꯇꯝ ꯀꯨꯏꯅ ꯁꯦꯝꯕꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ सेनापति डिस्ट्रिक्ट की मनुंग चंबा काठीको कारोंग मनाकी माउंट जियोन हायर सेकेंडरी स्कूल मनाक्ता चेलिबा तुरेलदा इको वैन अमा तासिनबगी थोंदोक्ता मियोय अमा लेखिरे मरी अमना असोक अपन नंख्रे अमदी रंजिता एंटरप्राइजेस न मणिपुर दा अहानबा ओइना किहो मनादगी मुगालंग पुथोकपा ngamduna ngasi न्यू दिल्ली दा पांगथोकपा कन्क्लेव अमदा मियाम मांगदा उहनख्रे खुरुमजरी ISCOM न्यूज में एंगताबिर बुनापु निस्ताई रेंगबमना तरामना ओक्चरी हौजे मियाम दा पाउ संदोंगना पिजरी मयाई लंबी हाइरगा खंगनरिबा मणिपुर की नेशनल हाईवे 137A असिबु मरी लेनबा लोशंगना मतम कुइना सेंबिदबगी मायोक्ता पिसुम ओइनाम लेकाई पिसुम थोंखोंग पिसुम निंगोम लेरक खांगेमपली पंथक अमदी पंखागी अपुनबा मरा पाइबी सिंगना लंबी थिंगबगी खोंजंग चंगसिनख्रे खोंजंग अदुदा अथुबा मतमदा नेशनल हाईवे 137A असिबु मतिक चाना सेमजिनबियु लंबी असि उफुलना चटपा याद्रे लंबी असिदा पॉटहोल मरांग कायना लेबा असिना मरम ओइरगा गाड़ी एक्सीडेंट थोकपगी चांग याम वांगले अमदी उफुलना इमा सिंग सिगदौरे हाइबना चिंगबा प्ले कार्ड कयासु सिजिनकी खोंजंग अदुदा सरुक याखिबी खांगेमपल्ली नंबर मपाल वुमेन्स एसोसिएशन की सेक्रेटरी लैसांगथेम इवेम हलना हाइकिबदा मयाई लंबी असि मतम सांगना फिवम सोकना लेरकपना मरम ओइरगा मियोय कयाना खुदकी ओइबा अना लायेंगी दमकता चथोक चसिन तौबा मतमदसु लंबी असिदा अदुमक सिबा याबगी फिवमदा लेरे मसिदा नतना पॉटहोल मरांग कायना लेबा असिना मरम ओइरगा लंबी असिदा एक्सीडेंट थोकपगी चांग वांखलकपदा नतना उफुल थोकपगी चांगसु हेनगलकपना लंबी असि फाउदुना स्कूल काजरिबा महैरोय कया अना अयक यावरकपदगी स्कूल चेतपा ngamdabasु yawnarакli हारिबा लंबी असिबु मरी लेनबा सिंगना सेमजिनगनी हाइबगी थाजबा कया पाउचेगी खुथांगदा पिरखरबसु ngasi फावबा सेमजिनबिबा लेट्री हारिबा कैसामपातगी हियांगथांग फाउदुना चटलिबा मयाई लंबी असिबु मतम कुइना फिबम सोगलकपा अमदी मरी लेनबा सिंगना लंबी असि सेमजिनबिदबगी मायोक्ता चंगसिलकलिबा खोंजंग असिबु मयाई लंबी परिंगी नागयता लेरिबा इमा इबल सिंगनसु सौगतपियु लोइनना लंबी असिबु मणिपुर लेंगाक अमदी मरी लेनबा लोशंग सिंगना अथुबा मतमदा सेंबिरक्तबा तारगदी मखाताना खोंजंग जंगसनखिगनी हाइनसु फोंदोखी ngasi akhona lambi myam khogi maira pa myam na tokchara kana phamjim lambi lambi jam matam kang pidagi yam patlak draba lambi jam phatre chatpa yadre kongkut myam jina mi je sokpan na tu chandana aso apan je masing ngai dina thu eba adi matak to phum myam horam na lambi yadra na pollution to e angang nubi kya na bana lok lai hok to message school mu leiba yam makana dre amta pibam yam ji so e gari ni loina accident to na te kokpa chuma myam ma tawreba adon khoi khagem pali na te ba khudom na kai kai yauraga khoi matam nai na singari ne ba ayu phamba ngang din phamba tawraga sinaraga sigi si khongyang ge jangjala jina mai na tawna lepaga phamjaba ne ba lambi ji tang chemni na ba lambi se athu matam da akogi mari leina ba jing haibati ko government side gi oiro department side gi oiro akoi bayam jibu sibiraga sigi lambi jibu patana sem jibokti akoi praja myam na lepta bi lambi thingbai kongjang jangjalaga ni haibati akoi pulap lepchare ngasi सेनापति डिस्ट्रिक्ट की मनुंग चंबा काठीको कारोंग मनाकी माउंट जियो हायर सेकेंडरी स्कूल मनाक्ता चेलिबा तुरेलदा इको वैन अमा तासिनखिबगी थौदोक्ता मियोय अमा सिरे मरी अमना असोक अपन नंख्रे लेखिद्रबा मियोय अदुदी न्यू मरामदगी लुइकांगजोना चही कुनगा मंगानी अमदी गाड़ी अदुदा पुन्ना तौमिनरकपा असोक अपन नंख्रबा मियोय मरी अदुदी मराम बाजारदगी ताइबा पोल अमदी लुंगबी माइकल अमदी खोंसा खुलदगी हौजिकना कंगला तोंबीदा लेबा विजिंग थुलुई अमदी विदाइलुई नि लाइबक थिबा थौदौ असि ngasi ayu anganba pung 2 minute 40 ताबा मतमदा थोखिबनी
ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯣꯁꯃꯣꯁ ꯐꯦꯁꯇꯤꯚꯦꯜ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯟꯖꯤꯇꯥ ꯑꯦꯟꯇꯔꯄ꯭राꯏꯖꯦꯁꯅ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯤꯍꯣꯝꯒꯤ ꯋꯦꯁꯠ ꯄ꯭ꯔꯗꯛꯇꯁꯤꯡꯗꯒꯤ ꯍꯥꯏꯕꯗꯤ ꯀꯤꯍꯣꯝ ꯃꯅꯥꯗꯒꯤ ꯃꯨꯒꯥ ꯂꯪ ꯄꯨꯊꯣꯛꯄ ꯉꯝꯗꯨꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯀꯟꯀ꯭ꯂꯦꯚ ꯑꯣꯟ ꯋꯤꯚꯤꯡ ꯏꯟꯗꯤꯌꯥ ꯇꯨꯒꯦꯗꯔ NASC ꯀꯝꯄ꯭ꯂꯦꯛꯁꯇ ꯗꯦꯃꯣ ꯇꯧꯗꯨꯅ ꯎꯠꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯄ꯭ꯔꯗꯛ ꯑꯣꯏꯅ ꯀꯤꯍꯣꯝꯒꯤ ꯃꯅꯥꯗꯒꯤ ꯍꯥꯏꯕꯗꯤ ꯄꯥꯏꯅꯦꯄꯜ ꯂꯤꯐ ꯐꯥꯏꯕꯔꯁ ꯄꯜꯐꯇꯒꯤ ꯁꯨꯡꯕ ꯃꯨꯒꯥ ꯂꯪ ꯑꯗꯨꯅ ꯂꯦꯡꯌꯥꯟ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯅꯦꯁꯅꯦꯜ ꯀꯟꯀ꯭ꯂꯦꯚ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖ ꯑꯁꯤꯒꯤ ꯄ꯭ꯔꯣꯄ꯭ꯔꯥꯏꯇꯔ ꯔꯟꯖꯤꯇꯥꯅ ꯀꯤꯍꯣꯝꯒꯤ ꯋꯦꯁꯠ ꯄ꯭ꯔꯗꯛꯇꯁꯤꯡꯕꯨ ꯑꯐꯕ ꯄ꯭ꯔꯗꯛ ꯑꯣꯟꯊꯣꯛꯄꯗ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ West oil the pose harvest the West oil the pose mana fibers go ya have the idea sin like the idea sin the aina kamaina income generate to be have to sige na khalaga ai han de pisaro sa to na chebne adu ki pisaro sa ge ya so le na production fi wino sabi ya na bi kamaina to ji hai ba ke no aina ai ya always me de hai ta to ga lang se mo ko tum da ina bi ki je ina ha ba ne to je ina cha de इम्फाल ईस्ट डिस्ट्रिक्ट की लमलाई एशी की मनुंग चन्ना लेरिबा लेमखोंग मपालदा हौजिक गवर्नमेंट असिना इविक्शन की थबक चथरिबा असिदा लेमखोंग मपाल खुल असिगी ओइना गवर्नमेंट असिना लेफम चाफम अमा हाना सिनबियु नत्रगा हानादगी लेजरकलबा मफम असिदा अदुमक लेहनबियु हाइदुना जंगसिलकबा खोंजंगी सरुक अमा ओइना ngasi लेमखोंग मपाल खुल असिगी खुंजा सिंगना वाकत मिफम चथखरे। ngasi wakat mifam aduda saruk yakibi khunja singna fongdorakpada leimakhong mapal khul asigi khunja hauzik su chahi chamaga ahum suraba ahal kaya su yauri makhoina khanglakpa matamda hauzik leiriba lambi asi sangari lambi ama oina leirambani hairi matam adudagi hauduna mafam masida khunda leitaduna leirakibani adubu matam gi ahongba kaya lakpana English singamaga chamapan Humfu aduwaida imphal ukrul lambi haina khangnaduna semgat sagat padagi hauzikti lambi asi chawthorakle chahi cha kayagi mamangdagi khunda leitaduna leizaraklaba singbu lambi mapalda lo na yadaba maongda khundasinba oina uhalle miyamgi awaba asi ubiraga lengakna chathariba eviction asida ekhoina leinariba yum asi sokpiganu haina lengaki pukning chingsilakli ngasi wakat mifam aduda minungsi leiba luchingba oibiyu ekhoigi tunglamchet kanbiyu haina thaba play card kayasu sizinaki hauzik lamdam asigi oirakliba phibam asida uripoki manung chana leiriba mafam singda leiriba miyoi kayana lagaw khawba asi tawbidana ba haiduna uripok apunba lup amadi uripok nupi apunba lupki maikaidagi fongdorakli ngasi uripok servant thingelda leiba imphal public library holda pangthokiba paugi mifam amada uripok apunba lup UAL gi general secretary samom durbana fongdokhibada lamdam asida thokliba irang asina maram oiraga tongan ba mafamda hangliba relief camp singda iraicha lising ahum hena changza famloduna leirakpada natana karamba matamda masagi mayum mai makaida hanjinba phangani haibagi wakhalonda mitlu pirang sinthaduna leinaringai cherak asida imphal gi mayolda leiriba ekhoina hauzik harau kumhaida ka hena penthokduna leiba haibasi tawhaningde amadi oirakliba luraba phibam asida ekhoi khudingmak amata wakhal khanthaba matam haibadu yaurakle maram aduna uripok apunba lub amadi uripok nupi apunba lub na koliba Langol Housing Complex, Gam Village, Lai Manai, Sanakaithel, Iroi Semba, Amadi, Uripoki Akonba, Mapam Singda, Diwaliga Mari Lainana, Mioi Kayana, Lagaw Khawba Asi, Makhatana Tawbidanaba, Amadi, Hairiba Mapam Sing Asida, Ladyba Coffee Shop, Amadi, Restaurant, Food Stall na Chingba Sing Asisu, Nubidang Pung Tara Fawbadang Hangbina Bahainasu, Apil Tawki.
awal taduna leiba isi nausin mayung maigay yengna nasibo mapi khamna leiba sing asigi mamamda uje nungai oktu leiba ya matam dalu natte maramuna ai nungai kokuru da mai rauda yoksun na leiba abadi ai matam matam gi irang sing sida ma yoksun laga asum laga kaun singba sing setra kosi urbo ko na makata na to jinde abadi ai Manipur Police Department in the university so akan bumi champion abadi police ke bayi su resto jadi ai dari masa tu ngala wa police kersu laga पैसा लोग का सब की बात अभी मोने यहाँ में सूट नवने मरम बोले कांदा अभी इंफॉर्मेशन की एसपी की मायने में सू मॉनिटर तो बिरगा हाई रिवर्सिंग ऐसे मकाता का तो बिना बा अभी इलेक्शन बिरगा असुल बा लगाओ पावर सिंगल ऐसे पूरे को मायने कोई ना अभी वो बोले जगह से ऐसे हाई बा सिद्धि इंजरी हाई ना मैं उनको बताता इंजरी Midok miyancha singna thengkhang kayada iramdam asibu yodsun khina bahona rakliba sing asi iramdam asida khundaminariba yelhau phurup khudingmakna ngakminnanaba changi haina Federation of Haumi gi President Sapamcha Jadumani na phongdokre wafam asi ngasi Federation asina sinduna sawombung kabui khunjawda lamdam asigi yek salai leizaba yelhau phurup kun manga maming hakpa indigenous pillar amagi maikhum hangbagi thauramga mari leinana phongdokhibani tongan tongan ba yelhau phurup singi luchingba singna saruk yaduna pangthokhiba thauram aduda sapamcha jadumani na makha taraduna ngasi hangdokli ba yelhau mi singi yumbi asi malem asida lamdam sigi yelhau phurup singi apunba saktambu saktaknaba yungba yumbi amani amadi iramdam asibu mitop miyancha singna yotsinaba honaragliba asida amatta oina thengnaminabagi fireb amaga loinana yumbi asi yungbani haiki masida natana ipa ipu singna sinabiramba iramdam asi macha masu oiriba yelhau phurup singna punna ngakminnaba changi ngasi yungliba pillar asina yelhau phurup singbu masak takpada natana punna khangminnabagi tanja amasu miyamda pibani haikibaga loinana yelhau mi singna masa masagi phurup kannanaba punna changsin minanaba mathau tai haiki iramdam singa ngabida mukta sumna khaktagi mitai haiba phurup khaktana ngakpa yaroi tangkhul khaktana ngakpa yaroi maram khaktana ngakpa yaroi kabui khaktana ngakpa yaroi thangal khaktana ngakpa yaroi lamdam sida leiriba yek sarai sa lamdam sigi iramdam sigi mapu oriba lam sigi mapu oriba lam sigi horokmi oriba pak iramdam sigi yeromi singna iramdam singa kadamane aikhoi ipa ipu singna iramdam sida aikhoi gi leiba hoi khudimakta yeromi phu khudimakta ipa ipu singna sinabiramba iramdam se makhoi gi masa masu oriba iramdam sigi yeromi khudimangna ngangminaba sangi masigi damakta ngasidi yeromi phu kumanga punhalakanda epa iramdam sigi punna ngaminadabagi punna epa iramdam se kanminanabagi tanja ama logjabani Apurman nupi khunai lamjing mairalub yaripok imphal east safong lakhibagi jahi kun manga mapung parakpagi mapok kumon lupa phongdok phudongba silver jubilee gi thoram ngasi yaripok top jingtha nupi kanglub association gi Mipun sangda pangthokre loinana ekhoi mikhal matamda aigini migini haiduna board ki langda thuraroi si haina poirei leimarol maira paibi apunba Manipur gi president Imam Memchana maira paibi singda appeal tawkre ngasigi lupa fudong bagi thoram aduda poirei leimarol maira paibi apunba Manipur gi president Ima Sorai Sam Memchana athoiba mithunglen apunba nupi khunai lamsing mairalum yairipoki president Ima Asem Ivetombi leimana thoram mapu aduga All Manipur Women's Voluntary Association gi president Ima Y Kunjarani na akhanaba mithunglen oina saruk yaki thoram gi saruk ama oina apunba nupi khunai lamsing mairalum yairipok imphal East 1 na koliba mafam sing andro huikap angtha poirei khongjil laimanai
top jingtha yambe changamdabi na chingba khul singdagi club sing amadi Maira Paibi Loop Singi Thaupuba Singh Nupi Loop Asigi Executive Member Singh Amadi Atai Manipurgi Maru Oiba Nupi Loop Kayagi Luchingbi Singda Lengyan Khudol Tamduna Ikai Khumnaba Utpana Mapung Oiba Thauram Oiki Athoiba Mithunglen Oikibi Poirei Leimarol Maira Paibi Apunba Manipurgi President Ima Soraisam Memchana Ima Leibag Iramda Manipurgi Damak Thengkhang Kayada Miyamna Changsin Khiba Ihau Khongjang Singda Sanglaba Chahi Kayagi Mamangdagi Yaripok Maike Gita Natana Iramdam Manipurgi Oina Ima Asem Ibetombina Luchingduna Yaripok Maike Gi Ima Icha Inau Maira Paibi Kayana Saruk Yaduna Laurak Kiba Thodang Sing Adubu Tagatpa Phongdoki Ima Memchana Makhatana Hai Aikoi Mikhal Matamda Aigini Migini Haiduna Botki Langda Thuragumsi Mana Pambada Adumak Bot Thadabiyu Bot ki Matamda Cheng Khara Paisa Khara Piraklaga Makhoina Aikhoigi Icha Inau Singbu Sizinaribani Haibasi Aikhoi Puna Khangminasi Poirei Leimarol Maira Paibi Apunba Manipur Gidi Ai Mahak Haiba Leite Aikhoi Chap Manana Amata Oina Chatminabani Karigumba Amathorakpada Poirei Leimarol Maira Paibi Apunba Manipurna Loinamak Watem na bahonaba ngamba nate aduna aikhoi amata oina puna khana tana duna tathok tasin tawminasi hainasu Imam Memchana saruk yariba singda appeal tawki Akoi iramda kunai asi kanne ba wakat hindi dale emele do ure makoi bulai akoi bulai la sidan nari akoi Manipur man batawi ni harja jajina khana biu madamla thada biu chabiu chiem puraga magi hari hota phaudo tumi na thada biu aduna tala bote na hekta tawdabe ade akoi misina chuaina puthogado aduni misindo khana biraga Manipur se mang batare haiba punai se mang batare haiba khandi khanaraga iram nangdila leiba ja nuba chingje huji yam nurodi huji yar min lae laga machi kun da samaga landa hoji thiraro makoi tawba chanari base akoi yamchi oyeigi awa batara akoi aminachi punama khanaraga akoi muchi cha dule la piri baja jina akoi amatani hairaga Aikhoina miyamgi mihud khanba matamda matik saba afaba mihud khalhodabadagi ngasidi Leibag asi kangkhau chairakli bani haina social activist Moirangthem Megachandana Fongdorakli wafam asi our vote our future fate of our children haiba hiramda pangthokiba khana nainabagi mifam amada mahakna fongdokibani Social activists asigi Thausil Makhada Election Campaign Committee and Polling Committee 29/10 amadi 11 Nasanduna Kumbigi Ibudau Ising Chaiba Community Hall da pangthokiba thauram aduda Kumbi Municipal Council gi Ward number 9 gi Hanagi member sing W Ibomcha amadi KH Chandramani Maikai Adomgi Ahalaman Singh Election Campaign Committee gi convener and Mahendra Social Worker Singh PH Danabir Muhammad Sanayama amadi atay miyoy kayasu sarugyaki social activists and Megachandrana makhatana haikibada Manipur gi manungda tongan ba territory ani gi maongda khaidoklaga leiriba Churachandpur Kangpokpi chatpa yadriba Moreda lalon itik ningthina tawduna aikoi gi sanmitlon fagatna ba hotnaramba kaya adu ngasidi paleldagi hendokpa ngamdriba sigumba kaya asi aikoina Assembly constituency singdagi mihud amamong khanduna mihud humfuna lengakadawriba haibasi ekhoi matam pumnamakta kawroidabani masi hek kawkhiba mikupta ekhoigi lengaklon asi kangkhong chairakani mahakna hai Iramda Manipur asigi tongan ba issue kaya ama boundary gi matang ILP gi issue territorial integrity gi issue masida natana kuki gi
sugi issue singsu lairibani isu mayam asi assembly da khanaduna debate tawnaraga wahang pahong tawnaduna khanaraga ekhoigi tungi khunai gi damak iramdam manipur gi maraibak lepkadabani haibasi miyamna hek hek kauthokpagum tawi masi kauthok chahaningde haiki Lalu fajara dojar mereka sensitif fajara mereka lejar mudo. Paling ini hidup pun menerima. Asyik cuma kaya asyik. Sasan kita boleh bersarkar. Bukan cuma tanda. Akai kian rumpu tadi minat amam khara kanda. Minat rumpu sasan kita boleh berniaga sih. Akai matak tadi matak kau bina. Masih ada orang mengikuti. Akai lagi cakap sasan sih. Kang kong cakap ni. Manipur iram dam segi. Teman-teman lagi isu kaya, boundary isu lagi, identity isu lagi, territorial integrity isu lagi, atau yang hanya isu ada, kuki kalau nama, thamar isu gitu isu lagi. Teman-teman masih ada problem yang masih, assembly dan negara anda, assembly dan kami masih tunggugi, lain dan MLA saja pun pamaga, debate tamaraga, ekoi wahang paham tamaraga. Karena ada tanah ada discussion tahu kanda, aku Manipur gimana berlebih tu boleh hari si, aku mian he kau turun tahu ya. RK Maipaksana Memorial Trust na sinduna chahi amachup na chatharakiba RK Maipaksana gi chahi chama suba birth anniversary lotion bagi thoram ngasi CC Higher Secondary School gi hall da pangthokre hariba thoram aduda eminent writer Sanasam Umananda Singh na athoiba mithung amadi Churachan Higher Secondary School gi Vice Principal H Rezuvala Devi na saruk yaduna Layoi Kraba RK Maipaksana saktamda haikat laikat tamduna ikai khumna basu utki Tharamadugi saruk ama oina kumja Englising amaga chamapan humfu humdoida RK Maipaksana na Bengali mayekta iramba add to grammar haina mingthonba larik asibusu amuk nongna namthoktuna hongnabi matung inna phongki Ngasigi thoram aduga mari leinana RK Maipaksana Memorial Trust ki President RK Dilip na phongdokhibada Layoi Kraba RK Maipaksana asi Manipur gi ahanba publicity officer oirambada natana masak nairaba journalist amasu oiramki mahakna saknairaba aiba ama oiramduna leibak asigi damak Lauramba thaudang sing adubu ningsinglaga mahaki chama suba mapok kumon ga mari leinana trust na sinduna chahi amachupna ningsing thauram asi pangthokpani haiki RK Maipaksana ki sahi chama su pamako aduga DIPR ki na sahi draga taruk supa thauramda RK Maipaksana bu akoi ikai kuna uttana akoi citation amasung sal asing pibini asumana satharak program asing ngasi rosanbani sahi amasung satharak program asi satharaiba program ngasi rosanbani thapam asida RK Maipaksana na 1963 da akoi metric tambiga chhatra singi damakta English lon bani amsungna iba amasung nang bu nangal di damakta etu grammar hana Bengali mayekna English language di damakta khongibani ngasi gi chhatra singchi Bengali mayek paba ngamdrabanina inong nong na maitai miyekta hairiba 1963 da khongbiramba etu grammar gi series ngasi phongdoksai Male mana lumbra palem imana maruni nongdon mana wangbra panthau ipana mawangi haiba thimda ngasi palem panthau ningsing numit thoram ningthau khong kha khunauda pangthokre palem panthau konsin lup pakol na sinduna ningthau khong kha khunau community hall da pangthokhiba thoram aduda Manipur gi tongan ba mafam singdagi lakpa masak nairaba government service tagi potharaba ahal sing naha sing kayana thoram aduda saruk yaduna palem panthogi saktamda leisu katuna khurumjakhi loinana pakogi anauba thau pugadaba sing oina President da Naurem Dizamani Maitei, Secretary da Salam Bisorzit Maitei, Treasurer da Oinam Joy Chandra Maitei bu Lub Asigi Thaupuna Bakhanki. Tharonga Mari Leinana Lub ke Executive Member Salam Sangai na Phongdokhibada
ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯇꯤꯜꯍꯟꯕ ꯉꯝꯍꯟꯂꯤꯕ ꯏꯃꯥ ꯏꯄꯥꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯒꯗꯕꯅꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯏꯃꯥ ꯏꯄꯥꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯐꯗꯦ ꯅꯍꯥ ꯑꯣꯏꯕꯁꯤꯡ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯌꯨꯝ パンꯗꯨꯅ ꯃꯆꯥ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯒꯤ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯈꯪꯂꯛꯀꯅꯤ aduna ahal oiraba mama mapada akanba wahai wata sizinabiganu ahal oiraba mama mapabu nungsina loinabiyu ngasi pangthokliba thoram asida manipur gi tongan tongan ba mafamdagi lakpa mioi kayana saruk yakhi pai mai se khwaidagi luba adugumba laini ipai mana pokpirakkodagi aikhoina ngasi saruktana moina mahi masi tambiraktana punamak si mahana pibirambani adubu ipai ma se khoina saura kan khoina mapung pharakanda khoina mapa mama oiraba kanda ipai ma buning singdaba asi aikhoigi asonbani phattabani khanarakpadagi miyamna punjaleraga adumba sai khudingi manipur punamakki miyamna ipai maning sing thoram mana ama pangthoksi haidana ngasigi thoram masidu aikhoina leiriba aikhoigi intagong kha khroda leiba oinambi joina mafam masi puthokpi dan simbi langbi dana aikoi miyam se tinjabani aduna aina hajening badi mathang tabada lamdam di leibiriba alla malai guru silna manum pang khai khibik rei sa puna makna asi ma thoram ji dam cheng pang biduna ipai ma bu ning jaba sium thoram sida mapung phan bi haina miyam puno gi phamdan waluksari Humfutara Mathoi Suba Wildlife Week Celebration 2025 ka mari leinana Human Animal Coexistence haiba themda Paddle for the Planet Protect the Wildlife haiba Cyclotronama Central Forest Division Office Complex Manipuri dagi Manipur Zoological Garden Iroi Semba Fauba Central Forest Division imphal na sinduna ngasi pangthokre Cyclotron adu Manipur lenga ki Principal Chief Conservator of Forest PCCF amadi Head of Forest Force Anurag Baspaina Lamthaki. Cyclotron the Chief Conservator of Forest Wildlife Longjam Zoy Kumar, Central Forest Circle gi Conservator of Forest RK Amarzit, DFO Central Forest Division Bikram Nade, RFO Central Forest Division Headquarter Tipu Ras, RFO Saombung David Singh Athokpam, RFO Imphal East M Jovid Maitesu Sarukyaki. Manipur Adventure and Mountain Biking Association Cycling Squad Manipur Royal Humber Cycling Club Teragi Cyclist Chamaromna Sarukyaduna Mantri Pukridagi Hauraga Awang BOC Hatta Purairomba Kongnang Makong Governor Mamangda Laglaga Flyover Bridge Fauraga State Zoological Garden Iroi Sembada Cyclotron Dugi Lamthungpham Oiki Anurag Baspaina Fongdokhibada Cycle thauba haibasi makhol langhandana chatpa yaba carbon emission hantahanba hakchangda su phaba amadi eco friendly oiba maramna cycle thauba asi pukning thaugatningai oi cycle thauraga chatlagadi sa uchek singi habit su akaiba thokhande amadi ingchikpa kaihande Maram sina Manipur gi tongan tongan ba Forest Division singnasu atopa program singa loinana cycle thauduna haurakliba naha singda awareness pinaba pandamda thauramsi pangthokibani haiki. As you all may be aware that we are celebrating Wildlife Week from 2nd of October till 8th of October, and the grand finale would be held on 9th of October at City Convention Center. The purpose of this cyclothon, if we see cycle being an eco-friendly product, so we prefer bicycles because it reduces the carbon emissions. Moreover, it is good for health, and it also shows the harmony, the commitment of the people for maintaining the habitat and maintaining the harmony between the human beings and the animals. So it is the very purpose of this organizing this cyclothon today, and there are many cycle rally are being organized in all the districts in Manipur by all the forest divisions. Along with this, many other programs which are being organized by forest divisions, like walk on nature trails by the students or the people, then other competitions which are required for the sensitization of young generation particularly.
Thawal Forest Division Sinduna Wildlife Conservation gi matangda district ki thakta awareness pangthokpaga loinena ngasi Khongjong War Memorial Complex ta leiba Community Hall da Humfutara Mathoi Suba Wildlife Week Celebration 2025 ki valedictory function pangthokre Leibak asigi mafam pumbada 2nd October dagi October 9 fauba Chayol amachupna Human Animal Coexistence haiba pandamda chathariba 71 Suba Wildlife Week 2025 ki manungchana pangtokhiba valedictory function aduda DC Thawal Hana Kamai Thawal Forest Division gi DFO Dr. L. Zisili Amadi Additional SP Thawal N. Suresna Mathang Sitna Athoiba Mithung Thauram Tharam mapu amasung akhanaba mithung oiki Tharam gi saruk ama oina snack rescue gi special session pangthok pagaloina Manipur University gi Department of Geology gi research scholars Nongthombam Himesh Worshing amasung Janice Kumar Thinguzamna resource person sing oina saruk yaki Chayol amachupna pangthok kadariba Humfutara Mathoi Suba Wildlife Week Celebration 2025 ki manung channa tongan ba mafam singda pangthokhiba painting competition, essay competition, amadi quiz competition singda makok mathang takraba maheroi singdasu mana mathum sing yanthokhi Tharanga mari leinena athoiba mithungi warol piraduna DC Thawal Hana Kamaina haikibada Aikogi wildlife asi ngakna thamnabagidamagta afaba wakhalon galoinena punna hotnaminasi lamlaki sa uchek sing phaba amadi hatpana chingba tawriba sing asi thingnaba forest department na yamna kana hotnarabasu aikoi miyoiba asi aina yadaba thabak sing adumak chathaduna lakli lamlaki sa uchek sing kannanaba amadi mahausagi khal ngakna thamnanabagi aina yadaba thabak sing asidagi lapna leminasi haigi ngasigi tharam aduda SDO Thawal Urban Hanglem CMO Thawal Dr. Y Nokul Thawal Forest Division gi manungchana leiriba Thawal Forest Range ki Range Officer Dinesh Chandra Salam amasung Kakching Forest Range ki Range Officer Huidrom Sundar amadi bid officer sing loinana Thawal Forest Division gi manungchanba Thawal amasung Kakching District ki tongan ba school singi mahiroi singsu saruk yaki Amar Falcon Lapa Matamda, it's in my village itself, I give Kunduda, La migrate Tora Eboko. The forest division Kangde, the district committee Kangde Moina Kanna Tingna Kasu, legally Moina lawful Oiba so we human are very unlawful Haibatare, Ekoi said, Yam lawful Oida, but illegal Oiba Tabak Yam Taugaleba, Aduna, with the kind of wisdom that we have, we should think legally, lawfully, act legally, lawfully. From let us start from me, let us start from you, let us start from each one of us. Environment. When we use chemicals, human selfishness, we are environment se aduna mod halagadi other species se hingba ngamaroiba Zirivam Forest Division Sinduna Jirivam gi Uchatholda leiba Ningsingkhul Biodiversity Park da Human Animal Coexistence haiba theme da pangthokliba 71st Wildlife Week Celebration 2025 ka mari leinana Nature Trail Walk ama mapung fana pangthokre ngasigi thoram asida maru oina Zirivam Forest Division gi Divisional Forest Officer DFO Elangbam Nirmala Chanu Range Officer RO Headquarter Zirivam Numit Kakpa Ningthemcha Range Officer RO Jiribam Nongthombam Viras Singh amasung Ziri College ki Assistant Professor Dr. Arun Kumar Mongang amadi tongan ba school singdagi lakpa mahiroi kayana saruk yaki Zirivam Higher Secondary School Highway English School New Life Academy Jiribam amasung RK Sanatombi Vidyalay Jiribam High School marigi yamlaba mahiroi kayasu ngasigi Nature Trail Walk asida saruk yaki
Masigi matung Jiribam Forest Division gi Divisional Forest Official DFO Elangbam Nirmala Chenu amadi Ziri College ki Assistant Professor Dr. Arun Kumar Mangang Anina flag off tawduna Ningsingkhul Biodiversity Park chatnaba lamthaki Mahairoi Singna Group AVC Kaidoktuna Resource Person Ahumna Mahairoi Singh Bupuduna Ningsingkhul Biodiversity Park asigi manungda kari uwa haubage leibage haibadu park asida koina puduna u singi ming amadi u asina kari kana babibage amadi u sing asigi maming na chingbasu Mahairoi Singda taktuna khanghanki Leihau Pambi, Kog Pambi, Bokul Pambi, Agar Pambi, Kadam Pambi, Kwana Pambi, Rubber Pambi, Asoka Pambi, Tyren, Singari na chingba u sing asigi maramda ningthina khanghalaba matung u sing asigi maming sing Mahairoi Singda ihanki. Thawbal Ningombamda leba Evergreen Flowers EGF School gi Kuntramapan rak suba felicitation function pangthoktuna school adugi thoidok hendok laba Mahairoi Singh amadi Oja Singbo mana mathum yentoktuna pukning thoram ngasi school adugi campus da pangthokre felicitation function gi thoram aduda Thawbal College Thawbal gi principal Professor Asem Navachandrana athoiba mithunglen School Managing Committee EGF ki President Huirongbam Ivohal Singna Thoram Mapu YK College Wangzing Department of Physics ki Associate Professor Amadi Head Okram Binoy Kumar Singh Amadi DM University Department of Anthropology ki Associate Professor Dr. Akoizam Rosen Miteina akhanaba mithunglen Singh oina sarugyaki Ngasigi Mithunglen Singh na luchingduna school asigi layoi kraba founder member Singh Oja Singh amadi Mahairoi Singh photo da haikat lekat tamduna makoigi thawai Miriel na mapugi lekolda ingna chikna leiduna ba ngasigi thauram aduda sarugyaki besingna minute ama tumin leptuna awaba sufongdoki Kuman Salai Film Production gi banner makada oinam inaucha amadi oinam ongbi pakpi debi ne present tawduna nauba kuman na puthokadaba lonthokta thamoi haina mingthonba Manipuri feature film gi yaifa thongni thoram ngasi pangthokre Nambo Lorembam Maning Lekaida pangthokhiba thongni thoram aduda senior actor Ningthauza J Vidya amadi actor Ratan Mayanglambamna Mithunglen Singh oina sarugyaki Film asigi story lamjing thok screenplay Momocha Konthorjam amadi director Inaucha Khundrak Pamni film asida Sadananda Hamom James Saikhom Suraj Ngasepam Diamond Priyo Susmita Sanjuna Shyamdani Ningthauza J Vidya Ratan Mayang Lambam Puneshwari Santi Hemabati Benu Master Taishin Amadi Hiyangan Bina Chingbana Maru Oiba Mamiroi Singh Oina Tongan Ba Saktam Laugadori Film Asigi Cinematography Sanjoy Chingambam Editor Amadi Audiography Hai Sanjit Costume Naubakuman Lyricist Dalom Gurumayum Amadi Zinimax Chana Singer AJ Maisnam Pusparani Amadi Susmita Music Dibsinam Amadi Lamyan Bani Tharongga mari leinena wangang loishingna Manipur film gi matangda wafam kaya fongdokki MLF Studio gi taramathoi suba mapok kumunga iroinana Thaurani agya machagi aigi sinthanu haiba web series ki ahum suba season gi yaifa thongni thoram pangthokre Patsoi Part 2 da leiba web series asigi director oiriba Mangal Laishram gi yumda pangthokhiba yaifa thongni zabagi achamba thoram aduda web series asida tongan ba saktam langliba Mamiroi Singsu sarugyaki Hauzik sanabagi pau amuk lobilesi
District Gang Association Jiribam na sinduna Jiribam gi Babu Parada leiba Lamlen Community Hall Kangsangda Jiribam gi Kangkhut Nipan amadi Kasar Kangkhut ani yauna punna Kangkhut tarana saruk yaduna Sanariba Ahanba RK Ivetombi Debi Memorial Leimarol Kang Tournament 2025 ki ngasi sanakiba match da MITL Jiribamna Kasar Kangkhut Ebu Panjal Mapan Marida Maithiba Piki ngasi sanakiba match asida MITL Jiribamna tos ngamduna Kang Hana Kapki aduga Kasar Kangkhut A na Maikei Khanduna Kang Sanaba Hauki half mamangda MITL Jiribamna Kasar Kangkhut A bu Panjal Taruk Anida Mangzin Thaduna Chatki half matungda apiba matamda MITL Jiribamna Kasar Kangkhut A bu Panjal Mapan Marida Maithiba Piki ngasi sanakiba match da K Manglemba Singna umpire H Inau Pisakna scorer oiki hayeng ahanba match nungthil pung amada taba matamda LEC Babupara B ga YAOL Yaol A Champanagarna sanagani ningsing bayai sanariba Kang tournament asi Champanagarda leiba RK Bijoy Sana Singna mahaki leikidraba apokpi mamagi mamingda kachaba Kang tournament ni Hauzik ay ngasagi pao amog lawirasi ICAR Lamfelpat ki Agro Meteorological Field Unit AMFU dagi pirakpa ay ngasagi report amagi matung ina ngasi Manipurda khwaidagi sabagi chang asi Celsius degree 29.6 oiki khwaidagi ingbagi changna Celsius degree chada kudmathoi oiki nungsita yauba ising manilgi changna ayukta chada marifu mathoi amadi nungthildana chada humfunithoi oiki ngasi jukiba nongzugi changna millimeter 0.0 ni hazalo silakpada maruba paw mo na bizari Mayailam bigi saruk ama oriba pisum oinam laikai ningom lairak pisum thongkhong khangem pali pathak pankhagi lambi saruk sing matam kuina sambi da bagi mayokta ngasi lambi thing bagi thongjam changsung khre Sanapati district ki manung chanba Kathiko Karong Manaki Mount Zion Higher Secondary School manakta cheliba turelda ecoven amata sinbagi thalokta miyoy ama laikidre Bari amana asok apan ng kay. Amadi, Ranzita Enterprises na Manipurda ahanba oina kiho manadagi mugalang puthokpa ngamduna nga si New Delhi da pangthokpa conclave mada miyamangda uhan kray. Hauzik phabagi oina ISCOM News na sandok chaba pau matang asida loizare mideng tabiraba pumnamukpo amukahana kurumzari